ngasi kalbari pret tawargi numaijing numit khudingi akoi numit khudingi tinabada numaijing numitta aine shogi wahidagi sum share tawjabasida ngasi ge na khitang khandokjaba subject bishoy edudi luk panduk kunga mathoigi kunda Jerusalem gi akoibada lanmi singna koisilaba matamda Jerusalem gi mang tan bagi matam adu yamna nakle haibadu khangu haina hairamba wahi ko Jerusalem gi akoibada lanmi singna koisilakpa haibagi wafam asida base torga khitang ei saru yajaningi adone bo Jesu Kristna mana hairamba wahi makai ma ki tunginba akogi gospel iramba aiba makoi mari Matthew Mark Luke John makoina iramba wahi singi manungda ibon Jesu Kristda aroiba matam asi kedongai oigani kedongai lakani haibase koina kramaina khangani haina hangiba adugi wahang adugi pakhum pibada khwaigi sangna piramba ma Jesu Kristna pakhum pibada Jesu Kristna haigiba wahi singa si khwai sangba wahi si hojiki wahang adugi matangdane ana masi koina Matthew gi panduk kunga mari kunmanga da ui aduga Mark ki panduk taraga humdoida thengnai aduga Luke ki panduk taraga taret amasung kunga mathoida koina masi gi matangda thengnai ye aduna ngasi ena thamjariba bishoy subject adi Jerusalem gi akoibada lanmi singna koisilaba matamda Jerusalem gi mang takpagi matam adu lakle haibasi khangu haina hairam basida base torga ina haijabagi maramdi kaino haiba taragadi hojik ekoi prithvi da thoiba thodo mayam asi maroina aroiba matamgi matangda Jerusalem gi akoibada Jerusalem da thoiba mayam basidagi aroiba matam asi karaida yore haibasi khangani haibani aduna ngasai gi ibungogi sebak singduna ibungoda mount akogi chorpon pambi olive mount aduda makoi phammaga lerigan sida mana hangbani haibani adu masida mana hangamba wang panduk Matthew gi panduk kunga mari kunmanga aduga Mark ki panduk tara humdoi adagi Luke ki taraga taret kunga mathoi ko punna panduk manga ni ana manga asida yam sangna irambani ana hoji hariba panduk manga si da aroiba matam kamaina khangba ngamgani haina hangbasigi mana pigi ba pakum asi masida haibasi khudam mayam lakani aroiba matam asigi magi science magi khudam mayam lakani ana khudam sing asidagi na koi khangba ngamgani haibani aduna khudam si hariba panduk manga ko Matthew gi kunga mari kunga manga Mark ki tara humdoi Luke ki tara taret amasung kunga mathoida Yeshuna palamba magi akogi pandam khudam sign mayam asi masing thiba matamda punna kunthraga manga sui haiduna khangai sina thijimbada thengnai aduna masisu amuk saru om thongna khaidoi hai haibide akogi chahi taret ki awab khangba lakadaba tribulation haibodo madugi mamangda lakadaba khudam sing khudam tara truk leigani hai akogi awaba tribulation lakni mamangda adagi tribulation adugi matangda khudam tara khudam nipan namaga kunthra manga di manungda nipan namaga nipan sina akogi chahi taret ki awaba dugi matangda piramba khudam singduni hai adagi sahi tare ki awaba tribulation asigi matungda tholakadaba ko ningthau lebak laktringi mamang ningthau lebak ki manung adugi matungda tholakadaba khudam tara mathoi ko hai punna kunthra manga subu male na sigi mayam sidagi koi khangmang ngamgani hadne bo Jesu Kristna hairam bani na khudam mayam singadu koi amamam nainabada koi gi thajaba hengatkani aduga loinana aroiba matam asi karai phawba yoksila adagi ekoi aroiba matam asi khangbaga loinana ekoi isabu thorang langjaba aduga loina singlup membership bu thorang ekoi thorang toroga thambi ba haiba sai yamna maru oi ana hariba khudam kunthraga manga adudagi aina ngasai ahanbada pangiba khudam amakaktang adu aina saru yajaningi adugi khudam adudi Jerusalem gi akoibada lanmi singna koshila aba adu eragadi aroiba matam Jerusalem bu mangan tangan bagi matam du yore habise khangu ko kun kuma thogi kunda toigu masun na khoina Jerusalem bu lami singna koshiliba koshilak pa haigada bani ubada matam maduda magi mang takadaba naksile haiba khangu
ꯑꯗꯨꯗꯗꯤ ꯖꯨꯗ꯭ꯌꯥꯗ ꯂꯩꯕ ꯃꯈꯣꯏ ꯆꯤꯡꯗ ꯆꯦꯟꯊꯣꯛꯁꯅꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯈꯣꯏ ꯃꯗꯨꯗꯒꯤ ꯊꯣꯛꯈꯤꯁꯅꯨ ꯑꯗꯨꯒ ꯂꯋꯥꯏꯗ ꯍꯥꯏꯗꯤ ꯈꯨꯡꯒꯪ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯈꯣꯏ ꯑꯗꯨꯅ ꯁꯍꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯈꯨꯟꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯨꯗꯁꯅꯨ ꯃꯔꯝꯗꯤ ꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯨꯡꯅꯅꯕ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯑꯁꯤꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯂꯨꯛꯅ ꯃꯥꯅ ꯏꯔꯝꯕꯗ ꯁꯤꯗ ꯄꯜꯂꯤ ꯑꯗꯨꯅ ꯉꯁꯥꯏ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯛꯑꯕ ꯃꯇꯝꯗ ꯁꯤꯒꯤ ꯈꯨꯗꯝ ꯃꯥ ꯄꯤꯔꯝꯕ ꯈꯨꯗꯝꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯤꯁꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯤꯁꯤ ꯊꯨꯡꯈ꯭ꯔꯕ ꯄ꯭ꯔꯣꯐꯦꯁꯤ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯊꯨꯡꯉꯤꯕ ꯄ꯭ꯔꯣꯐꯦꯁꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯄꯨꯡ ꯐꯥꯅ ꯊꯨꯡꯉꯒꯗꯕ ꯄ꯭ꯔꯣꯐꯦꯁꯤ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒ ꯊꯨꯡꯈ꯭ꯔꯕ ꯄ꯭ꯔꯣꯐꯦꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯖꯤꯁꯨ ꯄꯣꯛꯂꯒꯅꯤ ꯄꯣꯛꯑꯒ ꯃꯥ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯁꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯄꯣꯛꯈ꯭ꯔꯕꯅꯤ ꯀꯣ ꯑꯗꯒꯤ ꯖꯤꯁꯨꯅ ꯑꯃꯨꯛ ꯁꯤꯡꯂꯨꯞ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯣꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯤꯕ ꯀꯣꯟꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯤꯅꯤ ꯑꯗꯨꯕꯨ ꯁꯤ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯛꯄ ꯅꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯐꯦꯁꯤꯁꯦ ꯃꯁꯤ ꯗꯥꯅꯤꯌꯦꯜꯅꯁꯨ ꯂꯥꯎꯊꯣꯛꯑꯝꯕ ꯑꯗꯒꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯗꯥꯅꯤꯌꯦꯜꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯌꯦꯔꯨꯁꯥꯂꯦꯝ ꯊꯥꯗꯣꯛꯑꯒ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯆꯤꯡꯗ ꯆꯦꯜꯂꯒ ꯂꯣꯠꯂꯨ ꯍꯥꯏꯕꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛ ꯂꯥꯎꯊꯣꯛꯑꯝꯃꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯕꯁꯤ ꯁꯔꯨꯛ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯏ ꯁꯔꯨꯛ ꯃꯆꯦꯠ ꯑꯅꯤ ꯊꯨꯡꯈꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯒꯤ ꯃꯆꯦꯠ ꯑꯃꯅ ꯍꯧꯖꯤꯛ ꯀꯣꯟꯅ ꯊꯨꯡꯉꯒꯗꯕ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨꯗꯤ BC ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯀꯗꯕ ꯆꯍꯤ 162 ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯒ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧ ꯑꯦꯟꯇꯤꯑꯣꯀꯦꯄꯁ ꯀꯧꯕ ꯑꯃꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯖ꯭ꯌꯨꯁꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯔꯒ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯌꯦꯔꯨꯁꯥꯂꯦꯝꯗ ꯑꯩꯈꯣꯏ ꯖ꯭ꯌꯨꯁꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯖ꯭ꯌꯨꯁ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤ ꯍꯥꯏꯌꯦ ꯖ꯭ꯌꯨꯁ ꯃꯌꯥꯝ ꯑꯃ ꯌꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯇꯥꯟꯊꯣꯛꯑꯒ ꯑꯗꯨꯒ ꯌꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯅꯁꯪ ꯖꯤꯎ ꯃꯆꯥꯁꯤꯡꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕꯝ ꯅꯤꯡꯅꯁꯪ ꯑꯁꯦꯡꯕ ꯁꯪ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧ ꯑꯦꯟꯇꯤꯑꯣꯀꯦꯄꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯤꯕ ꯑꯣꯛ ꯑꯃ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯟꯅꯄꯨꯡ ꯑꯗꯨꯗ ꯃꯥꯅ ꯊꯝꯖꯤꯜꯂꯒ ꯑꯁꯦꯡꯕ ꯅꯤꯡꯅꯁꯪ ꯑꯗꯨ ꯃꯥꯡꯊꯣꯛꯈꯤ ꯍꯥꯏꯌꯦ ꯀꯣ ꯑꯗꯨꯅ ꯗꯥꯅꯤꯌꯦꯜꯅ ꯑꯃꯥꯡ ꯑꯇꯥꯒꯤ ꯇꯨꯀꯠꯆꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯆꯦꯜꯂꯨ ꯍꯥꯏꯕꯗꯨ ꯖ꯭ꯌꯨꯁ ꯃꯆꯥꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯁꯍꯔ ꯁꯤꯇꯤ ꯃꯌꯥꯝꯗꯨꯗꯤ ꯃꯣꯏꯅ ꯊꯨꯒꯥꯏꯕ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯖ꯭ꯌꯨ ꯃꯆꯥꯁꯤꯡ ꯍꯥꯠꯄ ꯆꯩꯕ ꯑꯗꯒꯤ ꯐꯥꯔꯒ ꯄꯨꯜꯂꯒ ꯄꯨꯈꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯌꯦꯔꯨꯁꯥꯂꯦꯝ ꯇꯦꯝꯄꯜ ꯃꯅꯨꯡꯗ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯗꯨꯅ ꯈꯨꯔꯨꯝꯃꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯤꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯅꯤꯡꯅꯁꯪꯗ ꯈꯨꯔꯨꯝꯕ ꯊꯤꯡꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯝꯕꯗꯨ ꯗꯥꯅꯤꯌꯦꯜꯅ ꯂꯥꯎꯊꯣꯛꯑꯝꯕꯗꯨ ꯃꯗꯨꯗ ꯊꯨꯡꯈꯤꯌꯦ ꯑꯗꯒꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯅ ꯂꯥꯛꯑꯕ ꯃꯇꯨꯡ ꯃꯥꯅ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯃꯁꯥꯒꯤ ꯆꯍꯤ 30 ꯁꯨꯔꯛꯄꯗ ꯃꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯧꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ 32 ꯑꯗꯨꯋꯥꯏꯗ ꯃꯥꯁꯤ ꯄꯥꯡ ꯇꯤꯡꯉꯒ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯅ ꯑꯔꯥꯎꯟ 30 AD 33 AD ꯑꯗꯨꯋꯥꯏꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯟꯗꯨꯞ 5ꯗ ꯄꯤꯔꯤꯕ ꯑꯀꯣꯟꯕ ꯃꯇꯝꯒꯤ ꯃꯇꯥꯡ ꯃꯌꯥꯝꯁꯤ ꯃꯥ ꯂꯥꯎꯊꯣꯛꯑꯝꯕꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯑꯕ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯨꯛꯀꯤ 17ꯗ ꯑꯗꯒꯤ ꯃꯊ꯭ꯌꯨꯒꯤ 24-25ꯗ ꯑꯃꯥꯡ ꯑꯇꯥꯒꯤ ꯇꯨꯀꯠꯆꯕꯗꯨꯅ ꯑꯁꯦꯡꯕ ꯃꯐꯝꯗ ꯂꯦꯞꯂꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯨ ꯍꯥꯏꯅ ꯃꯥꯅ ꯂꯥꯎꯊꯣꯛꯑꯝꯕꯁꯤ 30 AD 33 AD ꯑꯗꯨꯋꯥꯏꯗꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯧꯒꯜ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯄꯨ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡ ꯁ꯭ꯋꯥꯔꯒꯗ ꯀꯥꯈ꯭ꯔꯕ ꯃꯇꯨꯡ 70 ADꯗ ꯑꯩꯈꯣꯏ ꯑꯦꯒꯦꯟ ꯔꯣꯝ ꯁꯃꯥꯖ ꯑꯁꯤꯅ ꯖ꯭ꯌꯨꯁ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯕꯨ ꯅꯝꯗꯅꯅꯕ ꯂꯥꯜꯍꯧꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯑꯩꯈꯣꯏ ꯌꯦꯔꯨꯁꯥꯂꯦꯝꯁꯤ 70 ADꯗ ꯊꯨꯒꯥꯏꯈꯤ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯖ꯭ꯌꯨꯁꯤꯡ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯅꯝꯗꯔꯒ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯆꯦꯠꯅ ꯊꯥꯖꯔꯤꯕ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪ ꯃꯈꯣꯏꯒꯤ ꯇꯦꯝꯄꯜ ꯅꯤꯡꯅꯁꯪ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯖ꯭ꯌꯨꯁ ꯍꯥꯏꯕ ꯖ꯭ꯌꯨꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯊꯠꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯇꯨꯝꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯃꯨꯠꯊꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯔꯣꯝꯒꯤ ꯁꯤꯖꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯗꯨꯒꯤ ꯋꯥꯈꯜ ꯆꯦꯟꯕꯗꯒꯤ ꯌꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯔꯝꯕ ꯁꯍꯔ ꯃꯗꯨꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯒꯤ ꯇꯦꯝꯄꯜ ꯄꯨꯝꯅꯃꯛ ꯑꯁꯤ
ꯑꯩꯈꯣꯏ ꯗꯥꯅꯤꯌꯦꯜꯒꯤ ꯃꯇꯝꯗ ꯑꯃꯥꯡ ꯑꯇꯥꯒꯤ ꯇꯨꯀꯠꯆꯕ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯗꯁꯨ ꯅꯈꯣꯏꯅ ꯎꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯦ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯡ ꯑꯃꯈꯛꯇ ꯂꯣꯟꯔꯒ ꯂꯩꯕ ꯅꯈꯣꯏꯅ ꯎꯔꯣꯏ ꯍꯥꯏꯕꯒꯤ ꯂꯥꯎꯊꯣꯛꯑꯝꯕ ꯑꯁꯤ 70 ADꯗ ꯃꯗꯨ ꯊꯨꯡꯈꯤ ꯍꯥꯏꯕꯅꯤ ꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯨꯛ ꯊꯨꯡꯉꯒꯗꯕꯗꯨꯗꯤ ꯑꯀꯣꯟꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯨꯡꯉꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯛꯑꯕ ꯍꯧꯖꯤꯛ ꯌꯦꯔꯨꯁꯥꯂꯦꯝꯁꯤ ꯏꯖ꯭ꯔꯥꯏꯜꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ 1948ꯇ ꯐꯪꯉꯦ ꯀꯣ ꯍꯧꯖꯤꯛ ꯆꯍꯤ 75 years ꯁꯨꯔꯕꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩꯔꯕ ꯍꯩꯁꯤꯡꯂꯕ ꯑꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯨꯛ ꯃꯩꯆꯧꯁꯤꯅ ꯂꯥꯎꯊꯣꯛꯑꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯅꯤꯌꯦꯜꯅ ꯂꯥꯎꯊꯣꯛꯑꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯎꯊꯣꯛꯑꯝꯕ ꯃꯥꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯗꯣ ꯑꯩꯈꯣꯏꯅ 70 ADꯗ ꯊꯨꯡꯈꯤꯕꯁꯦ ꯃꯁꯤ ꯁꯔꯨꯛ ꯈꯔ ꯈꯛꯇꯅꯤ ꯑꯗꯒꯤ ꯑꯀꯣꯟꯕ ꯃꯇꯝꯗ ꯆꯍꯤ 8 ꯑꯋꯥꯕ ꯈꯥꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯆꯍꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯏꯪꯇꯞꯅ ꯂꯩꯗꯅ ꯑꯩꯈꯣꯏ ꯌꯦꯔꯨꯁꯥꯂꯦꯝ ꯏꯖ꯭ꯔꯥꯏꯜ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯂꯥꯛꯇꯅ ꯃꯟꯗꯤꯔ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕ ꯃꯟꯗꯤꯔ ꯁꯥꯅꯕ ꯍꯣꯠꯅꯔꯤꯕ ꯃꯟꯗꯤꯔ ꯑꯁꯤ ꯁꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯆꯍꯤ 8ꯀꯤ ꯍꯦꯛ ꯃꯌꯥꯏ ꯆꯜꯂꯛꯄꯁꯤꯗꯒꯤꯗꯤ ꯁꯩꯇꯥꯟꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯐꯣꯡꯗꯣꯔꯛꯄꯗꯒꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯨꯝ 8 ꯍꯥꯡꯕꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯋꯥꯌꯦꯜ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯦꯔꯦꯁꯤꯡꯒ 8 ꯊꯣꯡꯕ ꯑꯁꯤꯅ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯠꯄ ꯅꯩꯕ ꯌꯥꯍꯟꯕꯒꯤ ꯑꯌꯥꯕꯁꯤ ꯏꯁꯣꯔꯅ ꯄꯤꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯇꯥꯏꯕꯪ ꯃꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯑꯗꯒꯤ ꯑꯀꯣꯟꯕꯗ ꯇꯦꯡꯒꯣꯠ 8 ꯑꯃꯨꯛ ꯍꯩꯊꯔꯒ ꯃꯗꯨ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯨ ꯍꯩꯊꯔꯒ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝ 8 ꯑꯗꯨ ꯍꯥꯡꯕ ꯃꯇꯝꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯁꯤꯡꯒ 8 ꯈꯣꯡꯕ ꯀꯣ ꯑꯗꯒꯤ ꯏꯚꯟ ꯇꯦꯡꯒꯣꯠ 9 ꯍꯩꯗꯕꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯔꯊꯀ꯭ꯋꯤꯛ ꯑꯆꯧꯕ ꯑꯔꯊꯀ꯭ꯋꯤꯛ ꯑꯃ ꯑꯅꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯊꯦꯡꯅꯕ ꯎꯏꯌꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯔꯊꯀ꯭ꯋꯤꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯑꯔꯊꯀ꯭ꯋꯤꯛ ꯑꯁꯤꯗꯒꯤ ꯌꯥꯝ ꯇꯣꯉꯥꯟꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯔꯊꯀ꯭ꯋꯤꯛ ꯑꯁꯤꯗꯤ ꯍꯣꯜ ꯄ꯭ꯔꯤꯊꯤꯕꯤ ꯑꯄꯨꯝꯕ ꯑꯃꯨꯛꯈꯛꯇꯗ ꯅꯤꯛꯄ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯐꯝꯗ ꯅꯤꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯄꯤꯔꯤꯕ ꯑꯔꯊꯀ꯭ꯋꯤꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇꯗ ꯅꯤꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯅꯤꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯥꯟ ꯏꯁꯤꯡ ꯂꯣꯛ ꯇꯨꯔꯦꯟ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯂꯣꯏꯅꯃꯛ ꯃꯁꯤ ꯇꯨꯝꯅ ꯃꯥꯡꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯛꯑꯕꯗꯤ ꯉꯁꯥꯏ ꯏꯖꯤꯀꯦꯜꯒꯤ 39 38ꯗ ꯃꯦꯒꯣꯛꯀꯤ ꯒꯣꯛꯅ ꯂꯨꯆꯤꯡꯉꯒ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯀꯣ ꯑꯗꯒꯤ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ 6ꯀ ꯈꯨꯠ ꯁꯝꯅꯔꯒ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕ ꯏꯖꯤꯀꯦꯜꯒꯤ 39 ꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯛꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂꯒ ꯂꯥꯛꯄꯁꯤ ꯎꯔꯦ ꯃꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇ ꯍꯃꯥꯁ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯔꯥꯟꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯣꯛꯑꯒ ꯊꯝꯕ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗꯒꯤ ꯏꯖ꯭ꯔꯥꯏꯜꯅ ꯃꯈꯣꯏꯕꯨ ꯍꯃꯥꯁ ꯍꯥꯏꯕ ꯍꯃꯥꯁꯤ ꯃꯨꯠꯊꯠꯅꯅꯕ ꯅꯝꯊꯅꯅꯕ ꯃꯣꯏꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯍꯃꯥꯁꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯒꯥꯖꯥ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯕꯥꯟꯗ ꯇꯥꯔꯤꯕ ꯒꯥꯖꯥ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤꯕ ꯒꯥꯖꯥ ꯍꯥꯏꯕ ꯂꯝꯁꯤ ꯃꯣꯁꯦꯁꯇ ꯑꯃꯁꯨꯡ ꯖꯣꯁꯨꯋꯥꯗ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕ ꯂꯩꯕꯥꯛ ꯃꯈꯩꯁꯦ ꯂꯣꯏꯅ ꯂꯧꯁꯤꯜꯂꯣ ꯅꯣꯏ ꯅꯈꯨꯠꯇ ꯆꯜꯂꯨ ꯅꯣꯏ ꯅꯈꯥꯗ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯖꯣꯁꯨꯋꯥꯅ ꯑꯩꯈꯣꯏꯒꯤ ꯒꯥꯖꯥ ꯑꯁꯤꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ 2 ꯑꯃꯒ ꯂꯧꯗꯨꯅ ꯊꯝꯍꯧꯕꯅꯤ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ 2ꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏ ꯂꯧꯖꯤꯟꯈꯤꯕ ꯎꯏ ꯑꯗꯨꯕꯨ ꯒꯥꯖꯥ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯧꯖꯤꯟꯗꯨꯅ ꯂꯩꯌꯦ ꯑꯃꯨꯛ ꯂꯧꯖꯤꯜꯂꯨꯕ ꯂꯩ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯉꯝꯃ ꯂꯩꯕ ꯊꯣꯛꯈꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯤꯁꯥꯏꯜ 300 ꯀꯥꯞꯄꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯏꯔꯥꯛ ꯍꯃꯥꯁꯕꯨ ꯌꯣꯛꯑꯒ ꯊꯝꯃꯤꯕ ꯏꯖ꯭ꯔꯥꯏꯜꯕꯨ ꯇꯨꯝꯅ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯣꯛ ꯃꯦꯒꯣꯛ ꯍꯥꯏꯕꯗꯤ ꯔꯨꯁꯤꯌꯥ ꯍꯥꯏꯕꯅꯤ ꯒꯣꯛ ꯍꯥꯏꯕꯗꯤ ꯔꯨꯁꯤꯌꯥꯗꯨꯒꯤ ꯃꯀꯣꯛꯇꯨ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯈꯥꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯤ ꯏꯔꯥꯛꯀꯤ ꯅꯤꯡꯊꯧ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧ ꯑꯗꯒꯤ ꯁꯤꯔꯤꯌꯥ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯈꯨꯠ ꯁꯝꯅꯔꯒ ꯃꯣꯏ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯏꯔꯥꯟꯅ ꯇꯥꯡ 12 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯗ ꯃꯤꯁꯥꯏꯜ 300 ꯀꯥꯞꯄꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯣꯈꯥꯏꯕ ꯑꯃꯗ
ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯧꯕ इजराइल की प्रेसिडेंट अमा हौजिक खल्लगा लेरे अन खल्लगा मागी संगाबा असिदा लाखिबने हाये हौजिक हमास की मकोक इस्माइल हारिब नुपासे ngarang nan tang kunthra mathoida Wednesday numitta Iran gi mogi capital Tehran haibam pham aduda magi lebam yum manung aduda bom pokhairaga magi shigre haidana hojik si prithvi da kan ngangnari madu soidana Israel no orongani hai adu Israel na makoina tawbani natraga makoina tawbana the haiba amatta leite adu pawgi matungina hojik bom pokhaibada pokhaigriba bom asa thanigi mamangda lona mana lerigada mafam aduda lona thamambani aduga mana chatok chasin je loin khambari ma leiba matamda pokhaingi bani haibase ekoi news adum thengleye aduna ngasai Israel gi am nak pa haitare Israel gi yengnaba Israel gi mathakta khut thark pasing ase Israel gi ekoi gi intelligence department lami sing sin moji thidoga ayama matamda moisi maithiba piba ngame ko 1968 ta kano dagi ekoi gi karai dei no London dagira mafam do kaure khoi Israel gi plane ama mi nifu yang kai muk tongba Israel masa su yawba adagi atopa leba ki masa si myam si yawba tonga lakpadu hojik Palestine gi khoi gi laloba singna hijack torga pugi bare na hijack torga pugi basi mokoina atopa lam khoi Gaza haiba sorry Uganda haiba lam maduda pura sakhi bane aduna ngasai Uganda da lere habji paw ta badagi Israel gi lanmi asina lona la yam lamna bani ko pung hari pung tara gi mathak ta paiba ni ayes lambi se aduna modu lona la ga hojiki Iraqi Israel gi plane amasung Israel gi hostage atai makai di moi hamloi thadok rabani adu Israel macha sing phar thamam basing ado madu ate kai yaudana mi khra sigi hai mi ahum mari manga gum sigi hai aduna tanate loina moksi yamna ngakpa mong da rescue tor purki hai masi cinema baw lebani operation thunderbolt haiba cinema amaga lebani adagi ngasai rescue togi ba airport adui mai maming tholaga film amasu lebani ani lebani mayam adum yebibe ya Israel na mai mathakta lantar pa mai yena basing si prithvi gi any mafam da lol lelam sunu hai moji thido pangame thidoga moidu phai far hat yai ko aduna hanakki sigi wari asisu missile chahum kapakki ba adagi Hamas mateng panga khut tharak padagi Gaza asi almost hogi tumme adagi matungda missile chahum kapakki badu helicopter pokhai bada presidency gi badu Israel gi khut yawra khangde ko adu Bible dati Israel gi mathak tak khut tharak pasinga sa ishor gi khut yawgani hayaba ishor gi khutna Ezekiel kunthra ga nipa kunthra ma panda ishorna yengna basing adu ai gi mai hongna shauba sa si horaktana Israel gi yengna basing si tumna mangan gani haibagi prophecy si am yawe aduna hojik si hojik Ismail Hamas gi leader sigi badagi Israel gi mathak ta war si lokho ko aduna ngasi hayeng sigi manungda Israel da mokoi gi kanot togi bagi akogi Israel gi temple thugai gi ba Jerusalem thugai gi ba sigi moi gi sai gi palan to basi hanak numit nomni ni si manung da tayagum towi tang tara ga ni thoi tom doi ta mari haibra si manung da tai hai ana sigi manung sida hojik Israel na adagi Israel gi matte sorry Iran na tamsu Iran ga khut panara le basi aduna moi lan dana bo sem sarga le hai ba aduna koi North Korea gi ko nasu support tore haibagi si lautho lere adagi Russia nasu hojik si koi Times of India gi report ki matung ina Russia nasu khulai mayam ama hojik si Iran da thajil thamale re ba aduna Hamas sijnaraga adagi koi Syria gi underground Israel gi mathak landari ba koi gi Hezbollah hariba laloba kambusing adu sijnaraga sigi mayam se hojik kap pangai gi hojik ready ni hai aduna Israel gi president Benjamin masa maksi akhoi gi hoji bunker manung re semaga hoji lot langai gi thorang tora le rega habi si akhoi paw yap tai ba aduna sigi hoji oriba phibom masidagi Middle East da yam chawba lanjau ama tholaktana masida su America na Israel gi mateng pangbala ibani European Union ko adagi German gi UK gi mayam si hoji si kano torga lai bani adagi ngasai Russia na Israel da mateng Iraq da mateng pangin ba even China ba Europe kani haibagi
ꯃꯁꯤ ꯕꯥꯏꯕꯜꯗ ꯌꯥꯎꯔꯒ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯣꯔꯠ ꯀꯣꯔꯤꯌꯥꯁꯤꯡꯁꯤ ꯐꯥꯎꯕ ꯃꯣꯏ ꯍꯧꯖꯤꯛ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯛꯄ ꯅꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯌꯦꯔꯨꯁꯥꯂꯦꯝ ꯑꯃꯨꯛ ꯇꯨꯝꯅ ꯃꯥꯡꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯨ ꯅꯣꯏ ꯈꯪꯉꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯔꯦꯞꯆꯔ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯔꯦꯞꯆꯔ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯎꯒꯅꯤ ꯑꯗꯨꯕꯨ ꯔꯦꯞꯆꯔ ꯃꯇꯨꯡꯗ ꯆꯍꯤ 3ꯀꯤ ꯑꯋꯥꯕ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯌꯦꯔꯨꯁꯥꯂꯦꯝ ꯇꯦꯝꯄꯜꯈꯛ ꯁꯥꯒꯠꯂꯛꯏꯗꯣꯏꯅꯤ ꯑꯗꯩ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯋꯥꯟ ꯒꯕꯔꯟꯃꯦꯟ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃꯅ ꯄꯥꯟꯕꯒꯤ ꯃꯌꯥꯝꯁꯨ ꯂꯥꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯒꯣꯛ ꯃꯦꯒꯣꯛꯅ ꯂꯥꯟ ꯍꯧꯔꯛꯑꯒ ꯂꯥꯟ ꯇꯥꯔꯕꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯑꯁꯤ ꯌꯥꯎꯕ ꯎꯏꯌꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯕꯁꯤꯗꯤ ꯍꯧꯖꯤꯛ ꯄꯤꯔꯝꯃꯤꯕ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯛꯄ ꯅꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯑꯔꯣꯏꯕ ꯃꯇꯝꯗꯣ ꯅꯛꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯪꯉꯨ ꯍꯥꯏꯕꯁꯤ प्रभु ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯗ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯦ ꯄꯟꯗꯨꯞ 5ꯗ ꯀꯣ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯟꯗꯨꯞ 5 ꯁꯥꯡꯅ ꯃꯥꯅꯁꯨ ꯏꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯄꯥꯁꯇꯔꯁꯤꯡ ꯑꯗꯩ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯟ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯟ ꯃꯦꯝꯕꯔꯁꯤꯡ ꯌꯦꯔꯨꯁꯥꯂꯦꯝ ꯏꯖ꯭ꯔꯥꯏꯜ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯏꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗ ꯇꯥꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯔꯣꯏꯕ ꯃꯇꯝꯁꯤꯗ ꯌꯦꯔꯨꯁꯥꯂꯦꯝꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯦꯔꯨꯁꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯕꯅꯤ ꯃꯃꯥꯡꯗ ꯑꯃ ꯑꯅꯤꯔꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯅꯛꯁꯤꯜꯂꯛꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯁꯨꯝ ꯌꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛ ꯀꯣꯏꯁꯤꯜꯂꯛꯄ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯗꯤ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠ ꯑꯔꯣꯏꯕ ꯃꯇꯝ ꯏꯁꯣꯔꯅ ꯁꯤꯡꯂꯨꯞꯄ ꯂꯧꯕ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯅꯛꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯊꯦꯡꯛ ꯌꯨ